Kuki Liberation Army led Koluna September 13 the Prime Minister Narendra Modi Lakan Haribasi welcome to the Hana Serol Tolakre Loina Loina September 13 ase houkhre Naga Amadi Kuki Aniki Marakta Thokiba class da 1993 da NSCN na Kuki gi Mio lising amagi mathakta hatkhiba numit ni haina su thamlakwe ngarang thokpa pamdaba thodok amada leimataga loilang kot karakta jawjante ki sip Mr. Hand Khopau masak khangdaba Kuki nahasingna khut tharam le hadi thodo asi join CSO leimatana yaningdaba phongdorakle mahak asi leimata area ki sip association ki chairman oidibane hadi masigu mamari makhong khangdaba thong asi matungdadi tawbidanaba join CSO leimatana zero lama thorakre Dolai Tabita Hosek Maitei Sanglak Tanaba Kuki Nupi Singangak Senba houkhre Hadi Ngasinomet Karanigi Mamangda Manipur Police na IDP Singi Mayum Hanjinanaba Maphamda Yum Sanaba Amuka Yengba Laklambani Hadi Maitei Sing Sangba Haurakani Haidana Kuki Nupi Singna Phamduna Sangakpa Yaro Hana Kun Ngakre Hana social media Singda Kuki Nupi Sing Phamduna Leibuki photo Thaganarakre Kadai Pawpa Sumba Pawno Khaminanaba official aba Pawngaminase Hanagi Lengakna Kulai Pairaga Miamdagi Sel Munba Gunda Sanga Su Tauram Liba Karigino Haine MPP na Hanglakre Indian Security Force Singa Nomata Kut Thana Kibusunataba National Highway Singda Kulai Pairaga Miamdagi Nam Hadana Sel Munba Gunda Singduga Suspension of Operation Su Kuyek Pinabagi Mathokta de Hanagi Lenga Aduna Su Kuyek Pinaba Haudoklam Liba Karigino Hauzik Ladiba Lenga Asin Sumakata na Kuyek Pinabagi Mathokta de Haina Manipur People's Party MPP ki President Soren Sangbam Brozen Pongdorakle Mahana Makatana Hai Mapalebagtagi Changsilapa Kulai Paibasinga Su Taunaram Libasi Mataw Karamnano Ground Rule Thugaiduna National Highway Singda Miamdagi Sel Muliba Gunda Singaduga Makatana Amu Kuyek Pinaraklibasi India Lengakna Suktaw Tauroidaba Thabakni Region Asida Leriba Miamgi Apambagi Mayoktani India Lengaki Karigumba Aronba Agenda Lebadagi Tangai Fadana Kuyek Pinakibra Makoising Asidi Su Taunaduna Yoktuna Thambagi Mathawtade Issue Ama Oina Thamphamsu Thokte Kanglon Kaina India da Sanglakuna Leba Asigi Miyamda Awaba Piribasing Asi Leba Asigi Logi Matungina Takthokhigadabane Prime Minister Narendra Modi ki Khongset Manipur Miyamna Kariso Ahenba Asa Tauruningai Leite Haba Wapam Phongdokladuna Makhatana Hai Assam Mizoram ki Khongset ta Manipur su Yokshilamdrabadi Phazaroi Haiduna Ngaihak Yokshilapagi Khongset ne Adusu Maroina su Sanpur da Saningbagi Lakpagumbane Home Minister Amit Shah na numit 15 gi manungda ingtappa hanjalalagane hairamlaga tumina leikibagum Modi ki Khongset asidasu malhallamlaga tumina laisen thini khalli haujuk free movement lehale haribasidi Modi ki Khongset ki mangoinana ngaihak malhanbagumbane Kuki militant singna su sign tawna hautrabadi phaba punba hatpa hauраklagani kibadagi masa hingjanaba free movement yahale haina sign tawna haubane Modi han kharga hanagi phibamda amu hanjilaposu yai oidaba ngangbada yamna mana ngangba haiba Kukina free movement yare haraga thajagada banate khara leiraga amu miteida nomai kapsilaposu tamba ngamba nate hana phongdokhe Nupi Masa Sing the Sathaba Tohaning the Batodok Sing Lotsen Batore the Banihana Tamlakle, Nupi Masa Sing the Sathaba Tohaning the Batodok Singi, Stigma like Tanaba Amade, Rehabilitation, Taunaba, Lotsen Batore the Banihana Justice Ahantem Bimolna, Pondokre, effective implementation of the Juvenile Justice Act and POCSO Act with specific focus on safeguarding girls' child. Haibasida High Court of Manipur gi auditorium da pangthokpa state level stakeholders consultant aduda Juvenile Justice Committee High Court of Manipur gi chairperson Justice Ahantem Bimol Singh amadi Juvenile Justice Committee High Court of Manipur gi member Justice Aribam Guneshwar Sharma na saruk yakhe thoram aduda judicial officer amadi tongan department sing stakeholder amadi government officials sing su saruk yakhe state ki thak ta khana nainaba asi pangthokpa gi Damde leba asida leiriba nupi masa singbu khwaidagi faba maongda ngak senbinaba amadi karamna makhoigi afaba environment ama lehengadagi habagi policy semnabani haide ngarangi mifamna puthoktona khanakiba singi manungda Juvenile Justice Act amasung POCSO Act ki provision sing thabakta onthokpada sijinaba pambai sing mapangang kankhanhanba angang singi hak ngakpada mayoknaba khudong chadaba sing thengnaba angang singi hak manghandana bagidamak matam chana thabak lokhatpa amasung ngakpi senbina bagidamak stakeholders singi marakta hena afaba marilena hanba sing yaukhe High Court of Manipur gi registrar vigilance Monalisa Maibam sarugya Kibasingbo Tagaba Pondo Kibakaloina, Maru Eba Ek Anisigi Matang the Kananainabada, Sarugyabagidamak Taubimal Kambo Utke.
Drug yonthok yonsin da senaba miyoi mari drug amasung lupa lak ama henbaga konana fare police control room na ngarang thorakpo cherol amada ngarang security force na hangang PS ki manuk saliba khomidop karong khuldagi drug yonthok yonsin da senaba nupi ani yauna miyoi mari fare hari haraba singti Mariam Begum sahi yankhai mari Abdul Matlib sahi kuntra ga taruk MD Umar sahi kunganipan amasung Ruhina sahi kuntrani makhwedagi Bail Singh yauna heroin number 4 gram samaga kungamapan ahangba Bail samaga kuntra taret syringe taramari mobile phone taret amasung sel oina lupa lak amaga lising kulumdoi satret yankhai recover tawre haidi Manipur miyam ki mihut oiriba MLS singi ware Bharat lenga karisu leitana khalli haba takpani haina thamlakre Ministry of Home Affairs Manipur government amasung Kuki group singa houkhre nithokaba numittagi wari sanaraklaba matung September mari da tripartite show sign tawnaduna sahi ama sangdokkiba si Manipur gi miyam gi mihut oiriba MLS singna su handoknaba lawkiba ware adu karisu leite haina takpani Thawong asina Manipur gi miyam gi mihut oiriba MLS sing asipu center lengak na duki matik thawoidaba yamna lumna lawdaba afaba mari leinade haibadu taseng na talakpagi maong asidi yamna ikainingai ni masigi maram haibabu su handokna bagi damakta mamangi Manipur gi lengak sasan tawkiba BJP lengak ki cabinet mifam pangthoktuna warep lawki masigi matungde assembly mifam dasu amuk MLS singna amata oina yanaduna su handokna ba warep lawki asigumba assembly gi warep adu center da thaduna su handokna ba khangan khibagi mayokta sahi ama amuk sangdoraki basi Bharat lengak na Manipur gi miyam gi mihut oiriba MLS singbo karisu leitana khalli habada thoina laloidra khalli aduga Bharat lengak na larokliba phirep asi yaningde makhatana su sanaba yaroi haiduna karigi damakta Manipur gi miyam gi mihut oiriba MLS singna tumina leisilibanu haibasi lebak miyam gi wahang oiribani oiriba phiba masina takpadi Bharat sarkar na paikhalakpa thabak tharong khudimak Manipur gi interest soklabasu tumina hektamak leisinduna mapuna haiba illi haibadu takpo oigani haiba yai su ase 2005 के अगस्त अमदा इहान हाना आर्मी अमदे किएनो UPF को तौनखिबने मसिगे मतुंगदा अमुक 2008 के अगस्त कुनगनिथोय द गवर्नमेंट ऑफ इंडिया गवर्नमेंट ऑफ मणिपुर अमदे KNO एंड UPF को नाकल अहोंगे ट्राइपार्टाइट एग्रीमेंट ओइने तौनखिबने मतम मतमगे ओइना सु सांगदुक्तुना लाखिबने अदुबु 2024 के फेब्रुआरी 29 दा सुगी मतम लोइबदगे सही अमा मखाय अमुक सांगदुक्तना लाखिबने असमना सु सांगदुक्तनबा मतम अदुगे मणिपुर लेंगाकना लौकिबा फिरेप सिंग अदु थबक ओइना पांगथोकपा ngamdana lakhe masigi maramdi Bharat lengak na Manipur lengak na su handokna ba paikhalakpa thabak sing ase thawa sadana karisu leitana khanbadagini haibasi laloidra haina khalle aduga su sanariba Kuki lalholup sing asina su gi ground rule thugairaga terrorist ki thawong kaya leptuna sathari masigi asengo maram Manipur da thokliba sahi ani helaklaba kanglup ani gi lan asida su sanariba Kuki lalholup sing na ifong fonga terrorist ki thabak thawong sathaduna yung kai mai thaba mihat mipun gi thabak kaya sathai haibasi miyamna lauduna laklabani miyam ge asemba kholawasi Manipur lengak na tabidana thabak oina pangthoktana makhoi mathakta karigumba thaba amata lakhotana lerakhibane masida natna su sanariba Kuki lalholup singi kadar sing amadi asobo phampaiba singi manungda Myanmar dagi sanglakpa illegal immigrant kaya yaure haba su khudam sangdam puthoktuna takhrabane adabu punama asi Bharat lengakna asumaran thidoktana su sanariba Kuki militant singna terrorism gi thabak satharaklabasu आइन के ओइबा थबा अमता लखोतना लेरखिबनि हाबि याय यामना ngakliबदि मणिपुर गी मियाम गी मिहुत ओइबा MLS सिंग अमता ओइना पुनसिनदुना सु हंदोकनबा वारेब असेंबली द लौदुना भारत लेंगाकता थाख्रबा फावबदा मसिगी ओना तैनाबदा सु चाही अमा सांगदोरकपा हाबसिना मणिपुर गा भारत लेंगाका लेनारिबा मरि असि करम्बा मरिनो लोइनाना मणिपुर मियाम गी मिहुत ओइबा MLS सिंगना अमता ओइना लौकिबा वारेब फावबा भारत लेंगाकना थौसादबा असि एखोइ मियाम गी मिहुत ओइबा MLS सिंगना असम असम लैथोकपदि चुमलोय सु मखाताना सांगदोकपा यारो हाबगी अचुंबा खोंजंग सांसिनफम थुइ हाइना थमलकले कोंगोदा नौना इबोला आउटब्रेक लेदे हाइना लाउथोखरे मियोय 15 सिबगी रिपोर्ट लाखरे अफ्रीका की डेमोक्रेटिक रिपब्लिक ऑफ कोंगो लेबाक मफम अदुदा इबोला आउटब्रेक लेदे हाइना डिक्लेयर तौखरे लेना असना मरम ओइदुना मियोय 19 पुखलपगी मनुंगदा मियोय 15 सिखिबने हाइना लेबा अदुगी हेल्थ मिनिस्ट्री की माइकेदगी फोंदोरकले हेल्थ मिनिस्ट्री सामुएल रोजर न फोंदोरकपदा हंदकी कोंगोदा इबोला की आउटब्रेक 13 सुबा ओइदे लेना असना सिबगी चांग असि सादा 53.6 ने असना लायों मानाबा चिंगनबा केस कया अमा लेबसिंगी मनुंगदा सिबगी चांग असि वांगना लेबा मरमना लेबा अदुगी ओइना सेक्शन थौरांगी माइके
maikayda ahenba miyeng sanggadawribani laina asigi matangda research kaya satharingai kha thangba Kasai province da leiba bolape da chahi 30 surabi mironbi ama mi Ebola na nare haina confirm tawki hoju phawbagi oina chingnaba case 19 gi report lakhibada 15 sikhibani sikhibasing adu Gopale dagi miyoi 13 ni aduga atopa amana Maweka dagi ni asibasing adugi manungda healthcare warsing ne haidi haksang sagatpa oba diarrhea amasung I yamna thopana asibasing adugi layong oike haidi Kanglon kaina antibiotic sizinabana hakselda khudong thininga ohale haina thamlakhre Kanglon kaina ka hendmo of the antibiotic sizinabana meyoibagi hakselda khudong thininga ohale haina World Health Organization WHO gi report amana phongdokle kumja 2022 ge global antimicrobial resistance and use surveillance system gi data da yumpham oiraga report asi phonglakpani WHO na tongan ba antibiotic singbu assess watch amasung reserve haiduna makhal ahum thokna khaidokle assess antibiotic sing miyamna haksang khajitang nuwairaktabada sizinaba thengnai mamal hongba amasung antimicrobial resistance ohalako yabagi khudongthine oiba chang nemba maramna miyoi ayambana haksang khajitang nuwairaktabada antibiotic makhal asi sizinabani haidi kumja 2024 da pangthokeba UN General Assembly mifamda malamgi tongan baleba ayambada antibiotic makhal asi toina sizinaba maramna kumja 2030 phawbada hariba antibiotic makhal asi sizinabagi chang sada humudra yauragani haina phongdoknakhe Watch antibiotic hariba kalok asigi manung sanba antibiotic sing makhal khara tanglabasu broad spectrum oiba maramna aruba laina na naraba myo singda pijai multi drug resistance infection na chingba khudongthina oiba laina na naraba myo singda reserve antibiotic ki manung sanna leiba antibiotic sing pijaba thengnai hairi India gi oina Union Health Ministry na kumja 2021 gi November dagi hauraga kumja 2022 gi April phawbada chathakhiba study amada tertiary care hospital kunda layingliba anaba sada 71.9 da antibiotic pijaramba thengnakhi laina gi matungina sananaba antibiotic thabada thoidokna akaiba leite adubu maram chadana haksang khajitang hek nungairaktabaga antibiotic sabagi hainabi ama leba asigi mafam ayamba ubu phangi masina maram oiraga drug resistance oiduna miyoi kayagi punsi khudongthina ohale haidi khwaidagi khudongthina oiba thawongdi drug resistance oirakpa maramna aruba leina ama narakpa matamda phana phaba hidak langthak tharabasu thoidokna kanaba phangdabagi thawong asini